ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯁꯤꯟꯊꯥꯃꯤꯛꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯃꯤꯟꯅꯁꯤ꯫ ꯅꯨꯄꯤꯁꯤꯒ ꯅꯨꯄꯥ ꯑꯁꯤꯒ ꯃꯈꯣꯏ ꯑꯅꯤꯃꯛ ꯃꯁꯛ ꯑꯃꯠꯇ ꯐꯥꯎꯕ ꯈꯪꯅꯗꯦ ꯍꯥꯟꯅ, ꯑꯗꯨꯕꯨ ꯃꯄꯥꯟ ꯂꯝꯗ ꯀꯝꯄꯅꯤ ꯑꯃꯈꯛꯇ ꯊꯕꯛ ꯄꯨꯟꯅ ꯇꯧꯃꯤꯟꯅꯩ꯫ ꯆꯍꯤ ꯑꯃꯅꯤ ꯊꯕꯛ ꯑꯗꯨꯝ ꯇꯧꯔꯛꯏ, ꯑꯗꯨꯕꯨ ꯃꯕꯥꯅꯤꯁꯦ ꯁꯛ ꯁꯨꯡꯈꯪ ꯈꯪꯅꯗꯦ, ꯎꯅꯕꯒꯤ ꯇꯟꯖꯥꯁꯨ ꯐꯪꯗꯦ꯫ ꯑꯗꯨꯅ ꯃꯕꯥꯅꯤꯃꯛ ꯃꯅꯤꯄꯨꯔꯗꯒꯤꯅꯤ ꯍꯥꯏꯕ ꯍꯧꯖꯤꯛ ꯐꯥꯎꯕ ꯈꯪꯅꯗ꯭ꯔꯤ꯫ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯈꯣꯏ ꯑꯅꯤ ꯅꯣꯡꯃ ꯊꯦꯡꯅꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤꯃꯛ ꯃꯩꯇꯩ ꯃꯆꯥꯅꯤ ꯍꯥꯏꯕ ꯈꯪꯅꯗꯕꯅ ꯍꯤꯟꯗꯤꯗ ꯄꯥꯎ ꯐꯥꯎꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤꯃꯛ ꯋꯥꯔꯤ ꯁꯥꯕꯒꯤ ꯇꯟꯖꯥ ꯑꯃ ꯐꯪꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯔꯥꯏꯗꯒꯤꯅꯣ ꯍꯥꯏꯗꯨꯅ ꯂꯝ ꯍꯪꯅꯔꯛꯄ ꯃꯇꯝꯗ ꯃꯅꯤꯄꯨꯔꯗꯒꯤꯅꯤ ꯍꯥꯏꯕꯗ ꯃꯈꯣꯏ ꯑꯅꯤꯃꯛ ꯏꯉꯛ-ꯉꯛꯄ ꯐꯥꯎꯅꯈꯤ꯫ ꯃꯔꯝꯗꯤ ꯆꯍꯤ ꯑꯅꯤ ꯆꯨꯞꯅ ꯊꯦꯡꯗꯤ ꯊꯦꯡꯅꯩ, ꯑꯗꯨꯕꯨ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯇꯟꯖꯥ ꯐꯪꯗꯕꯅ ꯃꯐꯝ ꯑꯗꯨꯗ ꯃꯅꯤꯄꯨꯔ ꯃꯆꯥ ꯃꯌꯥꯝ ꯑꯃ ꯊꯕꯛ ꯇꯧꯗꯨꯅ ꯌꯥꯎꯔꯝꯕ ꯑꯗꯨꯗ ꯉꯛꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯅꯤ ꯁꯛ ꯈꯪꯅꯕꯗꯨꯁꯨ ꯑꯣꯏꯔꯦ꯫ ꯃꯩꯇꯩ ꯃꯆꯥ ꯃꯁꯦꯟꯅꯤ ꯀꯥꯏꯅ ꯍꯥꯏꯕꯗꯨꯗ ꯌꯥꯝꯅꯁꯨ ꯍꯔꯥꯎꯕ ꯄꯣꯛꯆꯩ꯫ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯕꯨ ꯏꯔꯝꯗꯝ ꯏꯔꯩꯆꯥꯁꯤꯡ ꯑꯁꯦ ꯄꯪꯎꯗ ꯎꯅꯕꯒꯤ ꯃꯒꯨꯟ ꯑꯃꯠꯇ ꯌꯥꯎꯗꯕꯒꯤ ꯋꯥꯅꯤ꯫ ꯑꯇꯩ ꯑꯇꯣꯞꯄ ꯃꯤꯒꯤ ꯂꯝꯗ ꯆꯠꯂꯕꯗꯤ ꯃꯩꯇꯩ ꯃꯆꯥ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝꯗꯒꯤ ꯃꯤ ꯑꯃꯒ ꯊꯦꯡꯅꯕꯁꯦ ꯌꯥꯝꯅ ꯍꯔꯥꯎꯖꯕꯅꯤ, ꯆꯥꯎꯊꯣꯛꯄꯁꯨ ꯐꯥꯎꯖꯕꯅꯤ꯫ ꯏꯊꯟ ꯈꯛꯇ ꯅꯠꯇꯦꯀꯣ ꯂꯩꯔꯤꯕꯁꯦ, ꯃꯥꯁꯨ ꯂꯩ, ꯑꯩꯈꯣꯏ ꯑꯅꯤ ꯁꯨꯔꯕꯗꯤ ꯀꯥꯏꯅ ꯀꯤꯕꯁꯨ ꯈꯔ ꯐꯥꯎꯖꯕꯗꯣ, ꯑꯗꯨꯅꯤ ꯃꯈꯣꯏꯅ ꯇꯧꯔꯤꯕꯁꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯃꯈꯣꯏ ꯑꯅꯤꯃꯛ ꯑꯗꯨꯃꯛ ꯄꯨꯟꯈꯤ꯫ ꯂꯣꯟ ꯃꯥꯟꯅꯗꯕ, ꯄꯨꯟꯗꯕ, ꯖꯥꯠ ꯇꯤꯟꯅꯗꯕ ꯃꯤꯒ ꯄꯨꯟꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯑꯩꯈꯣꯏ ꯃꯁꯦꯟ ꯄꯨꯟꯕꯅ ꯐꯩ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯑꯗꯨꯃꯛ ꯇꯤꯟꯅꯩ꯫ ꯑꯗꯨꯕꯨ ꯅꯨꯄꯥꯒ ꯅꯨꯄꯤꯒ ꯇꯤꯟꯅꯕ ꯍꯥꯏꯕꯁꯦ ꯀꯌꯥꯝ ꯀꯨꯏꯅ ꯐ꯭ꯔꯦꯟ ꯑꯣꯏꯗꯨꯅ ꯂꯩꯒꯗꯣꯏꯅꯣ? ꯑꯗꯨꯅꯗꯤ ꯃꯕꯥꯅꯤꯁꯨ ꯑꯗꯨꯝ ꯅꯨꯡꯁꯤꯅꯔꯛꯄ ꯇꯥꯕꯅꯤ꯫ ꯃꯐꯝꯁꯨ ꯊꯕꯛ ꯇꯧꯕꯒꯤ ꯑꯗꯨꯃꯛ ꯄꯨꯜꯂꯤ꯫ ꯆꯠꯄ, ꯇꯨꯝꯕ, ꯆꯥꯕ ꯂꯣꯏꯅꯃꯛ ꯑꯗꯨꯃꯛ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯒ ꯇꯧꯕ ꯑꯣꯏꯕꯅ ꯃꯁꯥ ꯃꯁꯥꯗꯣ ꯐ꯭ꯔꯤꯁꯨ ꯑꯗꯨꯃꯛ ꯈꯔ ꯑꯣꯏ꯫ ꯑꯗꯨꯕꯨ ꯀꯥ ꯍꯦꯟꯅ ꯉꯥꯎꯁꯤꯟꯅꯕꯤ ꯐꯩꯖꯤꯟꯅꯕꯤꯗꯤ ꯇꯧꯗꯦ꯫ ꯅꯨꯄꯥꯁꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯌꯥꯝꯅ ꯏꯔꯥꯛ ꯀꯩꯔꯥꯛ ꯈꯨꯜꯂꯤ, ꯁꯦꯟ ꯊꯨꯝ ꯋꯥꯠꯄ ꯅꯠꯇꯦ꯫ ꯂꯩꯇ ꯂꯥꯏꯔꯦ ꯍꯥꯏꯗꯨꯅ ꯃꯄꯥꯟ ꯂꯝꯗ ꯂꯥꯛꯂꯒ ꯊꯕꯛ ꯇꯧꯕꯁꯨ ꯅꯠꯇꯦ꯫ ꯃꯥꯅ ꯁꯨꯝ ꯄꯥꯝꯖꯔꯨꯕꯒꯤ, ꯌꯨꯝꯗ ꯁꯨꯝ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯃꯤꯠ ꯃꯥꯏ ꯁꯤꯡꯅꯕꯒꯤꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯂꯒ ꯊꯕꯛ ꯇꯧꯕꯅꯤ꯫ ꯑꯗꯨꯒ ꯅꯨꯄꯤ ꯑꯁꯤꯗꯤ ꯈꯔ ꯂꯥꯏꯔꯕ ꯃꯆꯥꯅꯤ꯫ ꯁꯦꯟꯒꯤꯗꯃꯛꯇ ꯗꯔꯀꯥꯔ ꯌꯥꯝꯅ ꯑꯣꯏꯕꯒꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯒ ꯊꯕꯛ ꯇꯧꯕꯅꯤ꯫ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯊꯤꯅ ꯈꯦꯠꯅꯩ꯫ ꯅꯨꯄꯥ ꯑꯁꯤꯅ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯃꯆꯥꯅꯤ, ꯑꯗꯨꯒ ꯅꯨꯄꯤ ꯑꯁꯤꯅ ꯂꯥꯏꯔꯕ ꯃꯆꯥꯅꯤ꯫ ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅꯔꯕꯁꯨ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕ, ꯆꯠꯃꯤꯟꯅꯕ, ꯀꯣꯏꯃꯤꯟꯅꯕ, ꯂꯥꯡꯃꯤꯟꯅꯕ ꯑꯗꯨꯃꯛ ꯇꯧꯏ꯫ ꯑꯗꯨꯕꯨ ꯅꯨꯄꯤꯁꯦ ꯃꯁꯥꯒꯤ ꯏꯖꯠ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯉꯥꯛ-ꯁꯦꯟꯕ ꯅꯨꯄꯤ ꯑꯃꯈꯛꯁꯨꯅꯤ꯫ ꯑꯗꯨꯅ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯅ ꯅꯨꯄꯥ ꯀꯅꯥꯅꯁꯨ ꯃꯉꯣꯟꯗ ꯀꯥꯔꯟ ꯇꯥꯕ ꯉꯝꯂꯣꯏ꯫ ꯐꯅ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯅꯨꯄꯥ ꯑꯣꯏꯔꯕꯁꯨ ꯃꯉꯣꯟꯗꯒꯤ ꯏꯔꯥꯏ ꯂꯥꯏꯅ ꯇꯔꯥꯏ ꯇꯔꯥꯏꯅ ꯃꯥꯒꯤ ꯃꯁꯥ ꯁꯣꯛꯀꯦ ꯍꯥꯏꯕꯗ ꯍꯦꯛꯇ ꯌꯥꯔꯛꯀꯗꯕ ꯅꯨꯄꯤꯗꯥ ꯅꯠꯇꯦ꯫ ꯑꯗꯨꯅ ꯑꯁꯨꯛ ꯀꯨꯏꯅ ꯅꯨꯡꯁꯤꯅꯔꯛꯂꯕ ꯐꯥꯎꯕꯗ ꯅꯨꯄꯥ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯨꯗ ꯋꯥ ꯃꯆꯦꯠ ꯑꯀꯟꯕ ꯑꯃꯠꯇ ꯐꯥꯎꯕ ꯍꯥꯏꯕ ꯉꯝꯗꯦ꯫ ꯑꯁꯨꯝꯅ ꯃꯕꯥꯅꯤ ꯅꯨꯡꯁꯤꯅꯗꯨꯅ ꯂꯥꯛꯂꯤ꯫ ꯆꯍꯤ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯃꯕꯥꯅꯤꯅ ꯃꯄꯥꯟ ꯂꯝꯗ ꯊꯕꯛ ꯇꯧꯔꯒ ꯂꯩꯕ ꯑꯣꯏꯖꯔꯕꯁꯨ ꯌꯨꯝꯗꯒꯤꯗꯤ ꯂꯨꯍꯣꯡꯕꯒꯤ, ꯌꯨꯝ ꯄꯥꯟꯕꯒꯤ ꯆꯍꯤ ꯃꯇꯥꯡ ꯍꯦꯟꯗꯣꯛꯈ꯭ꯔꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯇꯛꯂꯛꯏ꯫ ꯅꯨꯄꯤꯒꯤꯁꯨ ꯂꯨꯍꯣꯡꯕ ꯃꯇꯝ ꯑꯣꯏꯔꯦ, ꯑꯗꯨꯒ ꯅꯨꯄꯥꯗꯨꯒꯤꯁꯨ ꯂꯨꯍꯣꯡꯕ ꯃꯇꯝ ꯌꯥꯔꯦ, ꯌꯨꯝꯗ ꯊꯣꯛꯂꯛꯎ, ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯅꯕꯒꯤꯗꯃꯛꯇ ꯋꯥ ꯈꯟꯅꯁꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯇꯣꯏꯅ ꯇꯣꯏꯅ ꯀꯧꯊꯣꯔꯛꯄ ꯃꯇꯝꯅꯤ꯫ ꯑꯗꯨꯕꯨ ꯁꯣꯝꯗꯗꯤ ꯃꯈꯣꯏ ꯑꯅꯤꯗꯤ ꯅꯨꯡꯁꯤꯅꯔꯤꯕꯅꯤ꯫ ꯌꯨꯝꯗ ꯊꯣꯛꯂꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯅꯨꯡꯁꯤꯅꯕ ꯃꯕꯥꯅꯤ ꯊꯨꯡꯅꯅꯤ ꯊꯨꯡꯅꯔꯣꯏ ꯍꯥꯏꯕ ꯃꯈꯣꯏ ꯑꯅꯤꯃꯛ ꯑꯃꯠꯇ ꯈꯪꯗꯦ꯫ ꯃꯃꯥ ꯃꯄꯥꯅ ꯃꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯅꯨꯄꯥ ꯅꯨꯄꯤ ꯍꯥꯏꯅ ꯁꯤꯡꯅꯔꯝꯃꯕꯗꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅꯁꯨ ꯄꯥꯈꯠꯂꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯃꯐꯝ ꯖꯒꯥ ꯑꯗꯨꯗ ꯂꯩꯔꯒ ꯅꯨꯡꯁꯤꯅꯖꯕꯒꯤ ꯋꯥꯅꯤ꯫ ꯏꯃꯨꯡ manunggi apambana karino haiba makhoi ani khangba nate. Aduna ahal lamansingna luhongnabagidamagta yumda tholok'u haibado mabanina yadaduna thokchabani. Adubu ahal lamansingna kanna haiba hemelakpadagi makhoi ani su thoktaba yadaduna thoki. Adubu makhoi ani asumnadi hainaki. Karigumba luhongbagi matangda
Nangi nuksinaba nupa nupi leibra haiduna hangba thoklabadi nangisu lei hayo aigisu lei haige aduga ibani se thengnaraga luhongsi haidunasu ainai asina tabida karigumba ahal lamansingna makhoina apamba mamok maya hainaba thoklabadi yaroisi ko haidunasu hainai khoi animak yanaba amagi makha pona mayumda thongnarai adubu nuksinaba kaubana makhoi animaki leifam loinamak haidongnai amana loinamak khangnai ahal lamansing kaktani khangnatriba adubu makhoi anina yum hek yoba matamda luhongnabagi wafamda soidabida adubu haudorai nupanasu magi nuksinaba leijai nupidunasu magi nuksinaba leijai haiduna khummi adubu nupa mayumgidi isanungsa sel thum karisu wate hauzimak khudakta honglabasu yarabani adubu nupi mayumgidi mana thabak tawraga tharakpa paisa aduna imung jalaibu oibana hauzi luhongbado makhoi imungidi khara nopna thoi luhongbada changgadaba paisa sing amadi awun pot langgadaba paisa sing adusu khara kauna leibana nupi aduna luhongbase khara yaithagisi haiduna makhoi animak adumak hainai asumna makhoi animak yanabagi makhapona matam khara leithokpada takhi adubu makhoi animak mapalamda chatuna makhatana thabak tawdre pagidi mayumda paisa yamna kombana mana tawningba apamba maning makha tawna adumak lei adubu nupigidi thabak tawrambadusu tokle aduna mafam aduda leiba maga chanagadaba phangba thabak tawduna lei makhoina manipurda thoraktuna leiribasi chahi amarom pharakadore nupa aduga yamna luna tinaba mamanaba amaslei makhoi ahum ngak leitana unaba chali adumak pulli manaba aduna makhoi anigi nuksinabado loinamak khangi nupi adugidi mana unaba chapa matamda mamanabi amata pudribase mamanabi leitabagi nate mana mapalamda leiringai matamda maga luna tinaba mamanabi singdo mayum loina pankhiba adunani nupisiga nupasiga atumang nushinai mabani yumda thoklakle haiduna lapthongna khiba kauna khiba su leite nupa dunasu nupise yamna pamjai magi oinadi hauzi mak luhongba yamna pamlabani adubu nupigi imung manungi phibam khara natai chadabana nupa asinasu nupise thamoi sengna nushibagi ngaiduna adumaklei mukhoi anigi yumse yamna lapnai aduna unaba matamda toina su unade amuk unaba matamdadi ayung ngadadagi unaraga numit hekta maktai atay amada nate milawba lakpa amadi thinba gari thauringai matamda do hekta magloisingki unaraga wari sabagi matamdi sungphang phangde nupa adunasu mamanaba hek purai makhoina unaba loiraga nupi thilamlaga mana hankibadadi yamna thengi aduna mathan khada hankibadu nungaite haiduna manabadusu adumak puduna laklibani makhoi animak toina unaba natabana amuk unaba matamda yamna kuina su unai adubu nongmadi ikhang khanghaudana makhoi ahum hanagi matawgumna unaba lai mamanaba adudi maga panaba popa yautabana unaba chappa khudingi ai adum yaulai nabani sida khara thuna luhongkradi phagadawbani haidunasu sawi makhoi ahum adumna unaduna leiringai nupa adugi mama adu anaba amana hospital da pukhale haiduna ngasidi nupi ado thinba sangre mamagi anaba adu thadokpa yadaduna mamanaba aduda bai ngasidi nang khara thinbiruro aingonda sauganu ko haiduna nupi aduga mamanaba aduga thadorai nupidusu mamanabadusu karimtabudi khanade makhoi hana masak khangnadabasu nate adugi sumathakta unaba loiraga hek mamanabadunasu adumak thinba yaubana ichamchamna adumak khanai naba amadi nupi adu pital adudagi tholaklaga lambi da gari thoduna lai adu ikhak khanghaudana lambi aduda gari dusu yaraktre khoigidi lakpa hobada ngairibani nupi adugi mayumdudi yamna lape namakhoi animak kari tawgadabano haibado khanpham khangdraduna
Nupi aduna maga nungsinariba nupa aduda phone tawi. Tanzaduda nupagi phone adu switch off lay. Punganga I kaino mana taisibo phone ka switch off toksile. Nang amuk tawraga yengoni haiduna mamanabaduda hai. Mamanabaduna tawbadasu switch off hai. Aduga makoi imungi khangna chanaba mising number yawba adudasu phone amata pairakte. Anabagi marang makoisu main manam taramlaroi adunadi aikhoi yumphobada hana chalusi aduga yumdagi gari lauraga nang thenglabus thengna thinbirage haiduna mamanaba aduna nupido magi mayumda puduna lai. Mamanaba adugi mayum yorakpadadi makhoina laglibado su phana yamna thengzile adubu nupa amana nupi puraga lakpa haibase chele haibasidi hongna sani aduna mama khoidunasu magi machanupado nupi chelaglaboi ningduna wawa lawi adubu machanupa adunadi ima aigi nupi nati imanabagini makoisu mana ngangliba wado thazabadi khara wali asuk thenglabasida nupi puraga laabasiboba magi nati mamanabagini haisibu mamanabasu yorakti haiduna nang oirabasu ayoirabasu ngakpatabani adubu phana yamna kana mana haijarabasu mama khoi mandom za khoi leiribasing aduna thazabide mamai thangda nupi ado upai leitaduna yeduna kaptuna asengbasing ado makhoida lithokhi adubu haiba hojikti phana yamna thenglabani aikhoina thinbigi hairabasu pung thengle ngasaidagi kangaida leirina ngaiduna nangbu yumda phubi cheibiba ngangbiba tawroidrane yamna lugadore ngalligaida khanaba oiragadi aikhoisu wase thokadabani adubu hojikti thengsilagle asumna dum lethokhlabadi wase yamna lunarani aduna nanga khangnariba ibung aduda pawam ta phau haiduna ahalama singduna su hai adubu nupi aduna phana yamna kanna phone tawrabasu magi phone di switch off leibana paw phaungnaba ngamde mamai thangdadi mamanaba aduna ikaw kawi moi mamagi phone number aingonda yawki gum dawbani haiduna tawi on toksiluba matamda mamanaba aduna pairai adugadi madi ngasai nupiga mamanabaga enbiru cholo haina thakibado aduga loina pungkaw kawri mamagi anaba aduda nupa aduna hairai bai nang ma yumpoba thindi thingraba natro haiduna hanglai mamanaba aduna thindri bai nang thalamaga tholakpada lambida gari yadre adu hausi mase aikhoida lei kamai tawsi haibano nupa aduna hojikti thenge kamai tawni side pharese noi yumda thammo hayeng kaino khanarase aisu somda akhoi ma na bagi thadokpa yadre haiduna mamanabaduna ifabajana hairai mamanabaduna su kaino baina ngangi dubo ahing sina ikhoida leiraga hayeng nongalagana kamai tawba bai yani noida dum lehalo nongan bagane ma aingonda chenbani haiduna aikhoigi halaman sing thage mamanabaduna amu hairai aigi wadine thenglabus thengna thindokhi sida leida bai noi masu masangamdaduna hospital da lei nangbu adu thadoklamraga hayeng lakpa yagadrane mamanabaduna asumna yamna phajana hairapani adubu nupaduna wa makha taba nangdringai mamagi anabadu hinsiling haiduna koichenjenaba aduda bai ai phone thamlage kona tawraklage haiduna phone adusu kakthatkhi ngai hakti mamanaba adusu kari haigadabano haifam khangde ahalaman singdana pawadu karamna tamgadabano haiba khangdaduna masu ngai hakti ungdune lei adubu masu tawpham khangdaduna mamanaba aduna hairappa wasing ado moigi imungi ahalaman singda hai adubu matamdo phana thenglabani makhoisu karidi upai lei mamanaba aduna machinna thongna hairaklabani na hayeng nonganbaga makhoyumda he hinbiba haibaduni haiduna nupi ado numit adugi oinadi mamanaba adugi mayungda mama khoi mandom zakhoi sing aduga punna leimina ngali nong hek nganbaga mamanaba adune mayumgi mandom za sing aduga nupi aduga buduna magi mamanaba adugi mayumda lai adubu angakpani makhoina phone tawa matamda chatribado ngarang doctor sang aduda mamagi masangamdabagi marang koichenjenaba matamda magi phone adu tahaubo oirami aduga
Nupi aduga nungsinariba nupa adugi mayum yorokpadadi angakpani. Ngarang masa ngamde haiduna pukhatkriba mama adu leitre haiduna sumang aduda putoktuna leikaigi mi mayam masu tinduna leirami. Matau adudadi makhaisu kari hairugani. Nupi ado tofam khangdraduna mamitagi mapi sinthai. Maga nungsinariba nupa adugi matau adubu yengi. Aduga amuksu mamanaba aduda yengi. Mana hausi oigadawa phibamse karino haiduna masa mathantana khanba phawbada khanba thoktre. Ngarangdi mana iphabajana nonganbaga mangonda chenbani haiduna khumge haiduna ahingdu masu lekthoklure. Aduga ngasi ayuk asina oiramliba phibam adudadi nupi chenbagi paw haidoklu haibadu kananabu haiba ngamgaduino. Phanayamna nungsiba oirabasu hausi oiriba phibam adudadi nupi adusu pangan thoktre. Hausikti ma chenba haibadusu thoklabanina maga nungsinajariba nupa aduda luhongdrabasu maga nungsinariba nupa adugi mamanaba aduda luhongbada tabani. Yumda halakle aduga ahal lamansing khara paw haidokpa thaki. Paw haidokpa chaluba ahalsing adubusu phajana makhoi masen yanabagi matung ina chenbani. Aduna makhoisu wa atai hainaningai leite. Horen nupi thilaklaga nupigi machin taraga luhongbagi wafam adudi kona khanasi haiduna ifafajana lemna adumak halai. Adubu somdadi nupisu mamanaba adusu lepham chafam khangdre. Maga nungsinariba nupa adugi mamanaba adunadi ifafajana hai. Makhoigi imungda sigumba thodo ama thoktuna leirabanina sora loibafao batangdi nang warabasu wana ngayu. Adu hek loibaga ibani changduna mangonda fazana haisasi. Ekhoigi ahalamasing tharibasisu chamanai makhoigi ahalamasing chatpaga. Aduna manasu soidana yarakani. Ma masana yaraga nangbu ekhoida thammo haiduna thamkhibani. Aduna sorat yaudriba phawbadi nang warabasu wana ngayu haiduna nupa aduna nupiduda fazana sinagaktuna mabu fazana mayumda thinbiki. Mamanaba adusu sora loiba yamna wana ngaijai. Uchina sina sora loikibaga mamanaba aduna chatuna numit aduda thokriba thaudo khudimak loina amata chithadana li. Adubu nupi aduga nungsinariba nupa adunadi thazaba khara wali. Aiga phanayamna nungsinaba oirasu numituda ahingdudi noida lekhibani. Aina thamoi sengna nungsikiba nupi oirabasu hausikti ma aina loksinba ngamlaroi. Asumna hairapodagi mamanaba adu yamna sauki. Bai nangna khali wakhansi kaino. Nangna sana yaraga ekhoida ahing lehalu haiduna lehankibani. Aduga ibani karigumba makhangi mari amata sulainade. Ekhoigi ahalamasing tharibadu chamanai luhongbagi matam kaigi amta lepnabasu nade. Noi imungi ahalamasing chatpaga chamanadro. Ekhoi ani pisak piklingaidagi hona luna jana tinaraglaga aigi thamoi phawba nangna masak khangbidaba. Aduga asimasu khango nangga nungsinariba nupiduda aina ngasi phawbada aranba nattaba midyeng nomata phawba yengkiba leite. Nang wakhaldo khatangdi munna khanthahanba pami. Nupa aduna afabada karino haiba amada khanthade. Magi haibabu nupi ado aina lawba ngamlaroi. Nangonda chele haiduna paw haidokpasu chatkrabani. Hausingna amu aiga luhongo hairibasina karino. Amabu haigera aidi ma loksinba sungam ngamaroi. Nangna chelubani nang adaugadabani. Makhoi ani marai yenaraga yamna khanaki. Adubu magi mamanaba adunadi nupa aduda singki. Nangna engonda fataba wakhal mayam ama khallaga nanga nungsinariba nupi ado mirairabasu mabu aina kayagi matik nungaina thamge haibado namit pena yeng. Paisa pairi haiduna mi amagi pusibu karisu leitana khanbado nangbu aiga luna tinaba imanabani haina khalluriba aise khwaidagi hena pangba mi oiramle. Sidagidi ibanigi marise tanarabani. Nangsu aiga tinarami haiba phawba kaukthokro. Aisu nangbu amukhana ningsingdaba ngamba oirage. Asumna mikup aduda mabanigi aroiba oiduna tokai taba haibadusu oiki. Nupi adusu upai karimada leite. Phanayamna kuina sangna nungsinarappa oirabasu magi maraibakta asumna tho'u haiduna tamba oibana maga nungsinariba nupa adugi mamanaba aduda adumak luhongbada taki.
ahal lamasing yanabagi matung ina makhoi animak afaba numit ama leptuna chauna luhongki. Somdadi kona mamaithangda maga nungsinaruriba nupa aduna ningamdraduna masa mathan katana hausikti nisada tainaduna angauba amagumna lei. Matamduda makhoi ani changduna haizakibado tabiramlabadi khoi anigi anauba pusi ama hauduna nungaina leijaramgadabani adubu wakhal thenba ngaihaki oiba wakhal khalaga aningba apangba pangtokpa madi wajabana hena pakjai haiduna makhoisu luna chana tinaramba amadi kuina sangna nungsinaramba oirabasu magidamakta karisu wadre. Hausikti makhoi animak nungai yaifana pankre. Sini mayam miyoibagi punsi haibase aikoina khalubana ama taurakpana ama aigi laibakta kari tamlamli kananasu haiba ngamba nate kananasu khangba ngamba nate aduna hingminaringai matam asida nungsi sanana hingminasi. Mina mibu otpa mina mibu awaba pibasi toklaga telaba matam khazi khatang nungaina hingba asida nungsi sanana harau tayamna loinasi. Aikhoi masengi marakta nungsinadaba yengthinaba mayamse thadoklaga nungsi sanana laiminasi haijabaga loinana ngasigi oinadi matang asida loisinjarage tungdasu nungaiba wari kaya ama puduna laksage. Mathangi warisu amuk ngaibiramu mayam ngasigi oinadi loibafao tabiriba khwai khudingmakpu amuk hana ikoknona khurumjari.